E-PAO tabiriba khudimak po Uitram Susmitana ayuki pau pizari ahanbida paruda headline. Security na ngak selaga lomi singna lawlohan kre. Miyoi taruk fazin kiba adu miyoi bagi minusi yenglaga athubada tekta kadana imung manungda sinabiyu haina sardana phongdorakli. Thamkhre Police Station tarukta disturb area lauthokre. Pau sandok na pizari. Security na ngak selaga lawmi singna lawlohan kre. Kakching District Police na District asigi kuki khul singa thangnana chingkhong chingya da leba tongan ba local singda akan bachai sing thorang lokhatuna ngak selaga lawmi singna lawlohan kre hari. Kuki khulai paiba singna chingkhong chingya da leba maitegi lopham singda chingthaktagi nongmai kapsinduna landarakpadagi lawmi kaya ama lawrok pantha asida lawlopa ngamdabadagi awawa mayoknaduna leiribani. Kakching District Police ki SP Thokcham Bikramjit ki miyeng makhada District asigi security personnel singna BSF singa loina raga sugunu amasung serau gi tongan ba local singda ningthi na ngak selaga lawmi singbu law khawba amadi law lokpu gi thabak sing sathaki masigi madakta langmaidong amasung Chandel Hill Range ke anakpadasu security na ngak selaga law loknakhi sugunu SG manung chanba tangjeng khabuk ki Mapham singda security gi akanba checksin thoranga loina na lawmi singna law loknakhi hari Miyoi taruk fazin kiba adu miyoi bagi minusi yenglaga athubada tekta kadana imung manungda sinabiyu haina sardana phongdorakli. Manipurda matam khara tangdu laitana lairuraba matungda haukiba numit kharani asida nongmai kapnaba yauna misi minagi thodok tholakpada BJP Manipur Pradesh na tasengna nunangba phawi amadi Jiribam District ki Borobekra Sub Division ki Zakurodor gi thodokta pikliba angang yauna miyoi taruk fazin kiba adu miyoi bagi minusi yenglaga athubada tekta kaidana imung manungda sinabiyu haina BJP Manipur Pradesh ki President A Sardana phongdokre. Nityapa chuthekta leiba thambal sanglenda pangthokpa pangmisinga unabagi thoram amada President A Sardana makhatana haikibada angang yauna miyoi taruk fazin khibagi thodok asi hek tabuga BJP Manipur Pradesh na party asigi central leader sing amadi Home Minister na chingbada micham miyam ngakpinaba amadi akan bachai sain thorang lokhotpinaba haizabale khrei thodok asi hek thokpaga mahak masamak Guwahati da chatuna Manipurgi Governor Lakshman Prasad Acharya unaduna thokliba thodok sing asigi achumba aseng basing khanghan khrei Governor gi maikaidagi su thodok asida hakthengna na chenari basing faganaba mari leinaba singda khanghan ba lekhrei tikliba angang yauna miyoi taruk makhoina thadana thammi basi yamna miyoi bagi minungsiga loinana koi miyoi taruk adu thoma tamda thadok pirapna Thamkhre Police Station tarukta disturb area lauthokre Central Ngak ki Ministry of Home Affairs ki Additional Secretary Piyush Goyal na ngarang thokiba notification amana Thamkhre District Bisnupur Churchampur Imphal East Kangpokpi Imphal West amadi Jiribam District singda insurgent group singna chathariba hana sunabagi thodok asi kupna yenglaba matungda hairiba district sing asigi police station taruk Sekmai Lamsang Lamlai Jiribam Leimakhong amasung Moirang police station gi jurisdiction singna Armed Forces Special Power Act 1958 ki makhada disturb area ni haina mathang chahigi March 13 phawba ek asigi makhada thamkhre Irang interact labadi amuk lokthokani haina ministry gi notice asina khanghalakli Ministry of Home Affairs ki notification asina makhata na haribadi Manipur lengak na Armed Forces Special Power Act 1958 ki section 3 gi makhada Thamkhre Police Station Taramapan yaudana ek asigi makhada disturb area chahi asigi October ama amasung September 13 ta State Cabinet na lauthokhiba asigi manungda irang yamna leiba police station taruk asida security na ehenba law and order ngaknabagi damak hariba police station taruk asida security na ehenba law and order ngaknabagi damak hariba police station taruk asida ministry na ngarangdagi disturb area lauthokibani hari Kuki terrorist sing na fazin kiba miyoi taruk tekta kaidana thadok piraknaba lup kayana taksilakli Haukiba November gi tang 13 da Jiribam gi Borobekra Police Station manaki Zakurador dagi fakiba mara leijadraba nupi angang makhoi tarukpu miyobigi minungsi yenglaga asoi angam amadi condition amata yaudana thadopira u haina lup kayana phongdorakli
Manipur Maitai Pangal Welfare Organization agi President Boyboy Korimayumna press thokpa cherol amana hai makoi bo on naiba agi tujung pokhandana miyoiba maselni haiba wakhak thamlaga pikliba angang haiba asidi ishorgi pangkhakni makoi bo ngapi senbiba haibasi dharma jat bizat thidana akoi pumna maki daitani haiba khantharaga makoi bo thadok pirau isorna akoi da piriba santi amasung nushinabagi message adu tung oina ruisi akoi na chaliba dharma gi holy book sing da iriba asengba nungi oiba dharma gi pausal adubu tung illaga mi masal marakta I tanana ba hingsa gi thabak toroisi haina kuki sing da appeal torakli akoi masal gi marakta dharma lana puthoktuna dharma gi asengba achumba tung oina raga dharma na pal oiraga misi mina awa chaitheng amana amada piragumsi akoi amata oina mahausa gi punsida hanjinba ngamnaba honaminasi hari Nakal Amaromda Bharat Hindu Mahasena New Delhi General Headquarter New Delhi dagi thadorok pachirol amagi matung ina Kuki militants na faduna pukiba makhoi taruk adu Hindu dharma chatpa mara leijadraba miyoi singni makhoi bo athuba matamda tekta kaidana khudakta yamna thuna thadokadabani haina Kuki ichil inaw singda Bharat Hindu Mahasena VHM Army Headquarter Delhi na khangalakli karigumba makhatana chin kuki narco terrorist singna micham kayagi yummai tumna thadok piba aduga mara laizadraba nupi gi izatpu khongoinaba nupi angang sing phaba aduga ransom tanba Hindu temple sing maina tumna thaba asigumba terrorist ki thawong asi chin kuki narco terrorist singna makhatana chatharaklagadi India gi atai state singda leriba chin kuki ichil inaw singdasu asigumba thodok asi thoklaba yai hari Manipur kanaba phurup khudimakna thabak tominasi haina tombina fongdorakli Sivasena Manipur Pradesh na kuki singna angang ahum yauna miyoi taruk phajin khiba adu miyoi bagi minusi yenglaga tekta kaidana thadok pirau Manipur kanaba akoi khudimakna thabak tominasi haina Sivasena Manipur Pradesh ki President Dr. Moirangthem Tombina fongdokhre Babu Parada leba Sivasena Manipur Pradesh ki office ta pangtokhiba paugi mifam amada mahakna makhatara duna hai lamdam asida chahi anirom fazilakadawraba irang asina maram oiraga miyoi kayagi punsi mangkhibaga loinana miyoi kaya amana mayum makai maral matum maina chaktuna lefam leitabadagi relief camp cha changjafam lodona leiri Kuki singna pamliba demand adu micham singhi mayum makai maral matum mai thaba amadi lanjadraba miyoi sing phaba amadi hatpana panthung phamba ngamlagadra hainasu hafongdokhi Nupi angang da khut tharoidabani haina kapeko na fongdorakli Handak marak kuki lalawa singna saiton da lawsuduna leibi maunaha ama atamnana nongmaina kaptuna hatkiba amadi juri bamda tha taruki angang ama yauna miyoi taruk fazin kharga hojik fawba mapom khanghandana thambagi thawong kanglei People's Federation kapekon gi maikaidigi akanba mawongda condemn tawi asigumba mathong huktaba miyoi bagi lichat nataba thawong asigi daita kuki lalawa singi mastermind oiriba ITLF amasung kotuna pugadabani loop ani asigi mathakta India na akanba miyeng changadabani haina kapekon gi convener na fongdorakli Toyota na Glenza Limited Edition launch Sukhre chaliba chahi asi loshilakpagi akhanaba khudol ama oina Toyota Kirloskar motor na Glenza Urban Cruiser High Rider hariba maming leiraba gari model sing asigi limited edition sing akhanaba oina miyamgidamak launch Sukhre Toyota Special Edition asida Toyota Z9 accessory package yauri Edition asida stylish oiba chrome garnish body cleansing na chingba kaya yauri consumer singi oina chahi asigi December 13 fawgi oina offer supiri packaging asigi mamaldi Glenza gi oina lupa lising tara taret ka chahum maudrama thoi aduga Urban Cruiser High Rider gi oina lupa lising yankhai chani pantara taret oiri Toyota gi Vice President Sales Service and Used Car Business Savari Monoharna Fongdokhibada Special Edition asida company gi customer centric oiba kayada miyeng thamli Toyota gi oina miyamdagi afaba response phangli Urban Cruiser Ticer amadi Glenza gi demand yamna wangli haiki Aroibada maruiba pau amuka hana pizari Security na Ngak selaga lawmi singna lawlo hankre Miyoi taruk fazin kiba adu miyoi bagi minungsi yenglaga atubada tekta kaidana imung manungda sinabiyu haina sardana fongdorakli Tampaki Police Station tarukta disturb area lauthokre Matang asida loyalam E-PAO na ayuki pau piba loizari tabiri bukudimako amuka hana khurujari